ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯅꯨꯡꯗꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯍꯨ ꯇꯔꯦꯠ ꯈꯥꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯆꯥꯔꯤꯕ ꯍꯤꯟꯖꯥꯡꯁꯤꯗꯤ ꯀꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯁꯨ ꯃꯌꯥꯝꯅ ꯈꯪꯉꯛꯄꯣꯠꯅꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯀꯩꯅꯣꯅꯤ ꯌꯣꯡꯆꯥꯛ ꯈꯜꯂꯨ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯤꯅ ꯀꯥꯡꯉꯧ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯈꯥꯃꯦꯟ ꯁꯦꯝꯕꯤ ꯈꯔ ꯆꯤꯛꯅꯤꯡꯉꯥꯏꯅ ꯄꯨꯔꯛꯄꯅꯦꯕ ꯑꯗꯨ ꯊꯕꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯛꯄ ꯃꯁꯨꯡ ꯃꯔꯤ ꯈꯥꯏꯗꯣꯛꯑꯒ ꯁꯤꯅ ꯂꯩꯈꯃꯥꯟ ꯌꯥꯝ ꯂꯣꯛ ꯈꯔ ꯊꯨꯡꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯒ ꯌꯦꯟꯖꯥꯡ ꯆꯥꯅꯤꯡꯗꯦ ꯑꯇꯣꯞꯄ ꯊꯥꯎꯒꯨꯝꯕ ꯑꯃ ꯏꯔꯣꯝꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒ ꯂꯣꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯍꯧꯒꯠꯆꯔꯁꯤ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯁꯤ ꯏꯔꯣꯝꯕꯁꯦ ꯃꯔꯣꯏ ꯃꯄꯥꯡꯒ ꯐꯖꯅ ꯍꯥꯞꯄꯕꯅꯦꯕ ꯈꯥꯕꯩꯗꯤ ꯌꯥꯎꯔꯦ ꯀꯥꯎꯔꯦ ꯈꯥꯕꯩ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯥꯕꯩ ꯃꯆꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝ ꯆꯥꯎꯔꯦ ꯍꯟꯗꯛ ꯉꯁꯤꯁꯦ ꯁꯨꯝ ꯇꯜꯂꯝꯕꯅꯦꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯑꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯎꯔꯒꯅꯦ ꯚꯤꯗꯤꯑꯣ ꯇꯧꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯎꯅꯤ ꯏꯔꯣꯝꯕ ꯀ꯭ꯋꯥ ꯈꯤꯇꯪ ꯆꯥꯔꯨꯕ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯗꯨꯅ ꯆꯥꯁꯟꯕ ꯆꯥꯛ ꯆꯥꯕꯗ ꯃꯣꯔꯣꯛ ꯁꯥꯏ ꯌꯦꯡꯉꯨ ꯃꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯆꯥꯛ ꯆꯥꯔꯒ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯋꯥꯗꯣ ꯆꯕꯦꯡ ꯆꯕꯦꯡ ꯈꯔ ꯉꯥꯡꯗ꯭ꯔꯒꯗꯤ ꯋꯥꯔꯤꯒꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯌꯦꯡꯕꯤꯅꯤ ꯃꯤꯒꯤ ꯐꯖ ꯐꯖꯕ ꯃꯤꯅ ꯆꯥꯕꯗꯤ ꯉꯥꯡꯉꯁꯨ ꯉꯥꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯨꯝꯕ ꯍꯪꯉꯣꯏ ꯄꯣꯔꯥꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯅꯥ ꯌꯦꯡꯕꯤꯅꯤ ꯂꯥꯡꯒꯅꯨꯅꯦ
ꯀꯦꯃꯦꯔꯥ ꯍꯦꯟꯅꯤꯃꯟꯒꯤꯗꯣ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯗꯕ ꯈ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯈꯛ ꯂꯩ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯅꯨꯡꯗꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯍꯨ ꯇꯔꯦꯠ ꯈꯥꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯃꯊꯧ ꯁꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯥꯜꯂꯦ ꯃꯥꯗꯣ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯖꯔꯛꯀꯦ ꯆꯥꯔꯤꯕ ꯍꯤꯟꯖꯥꯡꯁꯤꯗꯤ ꯀꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯁꯨ ꯃꯌꯥꯝꯅ ꯈꯪꯉꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯛꯀꯁꯦ ꯌꯥꯗꯦꯗ ꯈꯤꯇꯪ ꯀꯦꯒꯦ ꯇꯧꯕ ꯑꯥꯏꯕ꯭ꯔꯣꯒꯗꯣ ꯊꯤ ꯐꯪꯗꯦꯕ ꯀꯔꯤꯝ ꯊꯤ ꯐꯪꯗꯦ ꯁꯤ ꯈꯪꯗꯦ ꯑꯉꯥꯡꯅꯤꯅ ꯀꯩꯗꯧꯕ ꯈꯪꯗꯦ ꯂꯣꯛꯀ ꯊꯨꯡꯕꯁꯤꯒ ꯈꯣꯟꯁꯦ ꯑꯝꯕꯔꯤꯁ ꯄꯨꯔꯤꯒꯤ ꯃꯈꯣꯟ ꯃꯥꯜꯂꯕꯅ ꯉꯥꯏꯈꯣꯅꯦ ꯀ꯭ꯔꯤꯁꯅ ꯄꯤꯊꯣꯛꯈꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯚꯥꯏꯒꯤ ꯂꯥꯁ ꯀꯣꯇꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯔꯛꯑꯣꯔꯥ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯅꯈꯣ ꯍꯥꯏꯔꯛꯀꯦ ꯅꯈꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯅꯦ ꯈꯟꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝ ꯄꯥꯔꯐꯦꯛꯅꯦ ꯈꯟꯖꯕ
ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯃꯐꯝ ꯈꯥꯂꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯃꯤꯡ ꯕꯦꯗ ꯀꯃꯦꯟ ꯀꯧꯏ ꯕꯦꯗ ꯊꯤꯡꯀꯤꯡ ꯀꯧꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯛ ꯈꯔ ꯊꯨꯡꯉꯤ ꯃꯊꯪꯗ ꯑꯃꯨꯛ ꯈꯔ ꯑꯦꯛꯇꯤꯡ ꯇꯧꯅ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯉꯝꯖꯗ꯭ꯔꯦ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦ ꯏꯈꯣꯟ ꯌꯥꯝ ꯇꯥꯏꯌꯦꯕ ꯂꯣꯛ ꯊꯨꯡꯉꯦ ꯒꯨꯂꯤꯒ ꯆꯥꯔ ꯂꯩꯖꯔꯤ ꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ